mayambu ahan magtada warina chumgi maikidigi ikok non na taram noksiri tabirasi aikoina pujarak puwarida mahigi purit ki taret suba tangka ngasi kitangkak sidana wari sina kari kamdori bahabado mayam pun magna wari asi pun taminarasi tabirasi mahigi purit ki taret suba tangka ngarang kitangka adugi maka jatarak kumatamdani makoi suba mai bisina ka adugi hek wang ma asom makharum thangbada mana lai sanari lai kauri aduga kungkung khoi maino khoi bu ki hanna ba mana tawi aduga asomdana amu kungkung ne kuduma singa si khangbadagi makhoi gi lefam ka asig manak ta malalaga mana ma ki helabani mai buduna lai sanari ba adugadi yamanak na banina makoi chuma mai bisina makhoi ka adugi manung gi myosin ki don larop kunjelase mana tarami khonje du tabdagi ke dorabno haduna chalai chalakka matamdadi ka asig manung gi myosin anga ko phangna akiba haibadu paramle makhoi makhoi gi mato si yeng mangamre mai badu bu uda phaba makhoi ne kirami karigino ekhoi dona ki helisibu ato pratam na hanbe yadabra haduna sanare amani na wangal isi mai bisi tare mai bisi wakhal si charang khoirang nare angak pana magi masapu mathankre karino kanana toribano kanana torlibana habigi wakhalma man khankirami masidagi panthade makhoi akiba phanglaba sanare singadigi marakdagi amada hangi nakhoi uribadu karino nakhoi gi mata kari uge kari lakke haduna wa hange matam masida kari nu khangde saktam mado mamai mir pun khupchile ekhoi gi manak tam chalalame ekhoi bi yamna wahalami ekhoi bi yamna ki halami haduna wa hai sanare sing sida nate akiba phawrbase makhoi gi oja sing adusu akiba phawrbani oja sing aduna su wari tam matam masida maibduna gyan tare maibsina harami madudi aina tharak panate aina thakibadi madugi mong matau nate madugi saktam nate lakliba sing asigi marakta kanaguma mai haiba yawrabra kaino matore makhoi su aiguma mai ba yawrabra kaino matore adabu makhoina lakcha hanbi yaroi aina su ngasigi ahingi matam asida phana ba honagani nakhoi phajana pothau ai lal hoge nakhoi kari mat kignu manung asida thongchina losilo aduga pothau haduna maibdun haramlaga makse amukhana thokirami masigi tanja asida nana kungkungdi makhoi gi ka asiga panglap laptana masi matayam da lumnaga leribani makhoi na kari ngangnari kari wari sanari haiba loina taribani kungkungna lal ho ro nahaki mahaibu phattaba lambi da nahak nasina rabanina aina su kari tawba ngamni habado nangsu yengo hawro nangi lal hawra haduna kungkungse yamalona chakre aduga magi su machi matayam da lumnaga lekrabani kungkungdi mahi habu magidi masana chalaga pangthokadabani masana tawgadabani asomdadi maibsiki mahise angakpani mahak lona lumkre makhoi kaagi myoising loina potha hankrabani aduga sathi reba magi layam sing kawba hokre aduga maino khoina tumliba kaasik manungda ki hannaba tamna hannaba tori kukungse masi khudimak singsi han ngakthokna ba haduna maino gi manak tamna lona changi aduga mahaksu tumsinnaba yawri matam masida manungda changma ngamba nate thongnaw asig mapal makhoi gi mathak ki jinga atay mafamsingda kusinba hokre aduga yamna kaihana ki hanba yamna kaihana wahanba habado ohelagle nana kungkungsu asumna tamnariba ki halibase kaasig manungda tumliba myoising asibu khangandana bo honajaki adubu ngamaktre masing yamlaba layam singna maigai mari ko sille habaduni matakta su makhada su magai khudimakta asung jongsilakpadadi kari pambai tawni makhoi ga thangnana tumliba kaagi myoising su asigumba chanin somase makhoi ju khara phanglabani tarbani adubu taribadi makhoi amani dani misilaka matamda kari makhono de hainarega makhoi ju kibadagi manakong misindana magi masasing ase phina kanna khumjinaraga tumsinnaba yawre adubu taba ngamdaba akiba khunjelsing amadi mathakta sienba khunjelsing asina makhoi busu yamna wahalli thangnaba kaagi myoising su kihalli hodikti kungkungi kaagi myoising makhoi chu misilakle khunjelsing ase taba ngamdaba saktambudi makhoi gi mitta ubanate nana kungkungi mitta khakta ubani nana kungdi khangle mamanglomgi thong maninglomgi thongnaw mathakta dongdang tawribase loina khangi ataising loina misilakle karino haduna
ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯅꯤ꯫ ꯃꯈꯣꯏꯁꯦ ꯀꯤꯕꯗꯨꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯀꯤꯕ ꯍꯦꯟꯕꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏ ꯂꯥꯎꯕ ꯍꯧꯅꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯃꯅꯤꯅ ꯍꯥꯟꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯂꯥꯏ ꯊꯣꯛꯂꯦ ꯂꯥꯏ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯊꯪꯅꯕꯗ ꯇꯨꯝꯂꯤꯕ ꯀꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯧꯒꯠꯅꯔꯛꯏ, ꯊꯣꯡ ꯍꯥꯡꯗꯣꯛꯅꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯃꯩꯅꯣ ꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯊꯤꯜꯂꯒ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯅꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏ ꯑꯃꯅꯤ ꯊꯣꯛꯈꯤ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯝꯅꯔꯤꯕ ꯗꯣꯡꯗꯥꯡ ꯇꯧꯕꯁꯤ ꯉꯥꯏꯍꯥꯛꯇꯪꯁꯨ ꯂꯦꯞꯄꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯖꯤꯡꯒ ꯃꯊꯛꯇ ꯒꯣꯗꯣꯡ ꯆꯦꯟꯕ ꯃꯈꯣꯜ ꯑꯁꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯇꯥꯔꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯍꯥꯏꯔꯦ꯫ ꯀꯨꯡꯀꯨꯡꯁꯨ ꯊꯕꯛ ꯑꯁꯤ ꯂꯣꯟꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯤ, ꯀꯅꯥꯃꯠꯇ ꯈꯪꯍꯟꯗꯅ ꯃꯥꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯅꯤꯡꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯈꯪꯅꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗ꯭ꯔꯦ꯫ ꯃꯥꯅꯗꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯤ, ꯉꯥꯛꯊꯣꯛꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯃ ꯉꯥꯏꯔꯤꯕꯅꯤ꯫ ꯊꯪꯅꯕꯒꯤ ꯀꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯥꯏꯅꯔꯛꯏ, ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯃꯈꯩ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯔꯕꯅꯤ꯫ ꯑꯩꯗꯤ ꯀꯤꯕꯗꯨꯅ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯃꯁꯤ ꯇꯥꯕꯁꯤ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯆꯥꯡ ꯐꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯋꯥ ꯂꯥꯎꯅꯩ, ꯋꯥ ꯂꯥꯎꯗꯨꯅ ꯂꯥꯏ ꯇꯥꯟꯁꯤ, ꯑꯗꯨ ꯇꯧꯁꯤ ꯑꯗꯥ ꯇꯧꯁꯤ, ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯅꯍꯥꯁꯤꯡꯕꯨ ꯉꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯀꯤꯍꯜꯂꯤꯕ ꯗꯣꯡꯗꯥꯡ ꯇꯧꯕꯁꯤꯗꯤ ꯑꯃꯃꯨꯛ ꯂꯦꯞꯂꯕꯁꯨ ꯑꯗꯨꯝ ꯐꯠꯇꯦ, ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯃꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯑꯁꯣꯝꯒꯤ ꯋꯥꯡꯃꯗ ꯉꯁꯥꯏꯃꯛꯀꯤ ꯑꯀꯤꯕ ꯐꯥꯎꯔꯕ ꯃꯥꯏꯕꯗꯨꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯣ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯀꯨꯡꯀꯨꯡꯁꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯅ ꯂꯣꯟꯅ ꯊꯣꯛꯇꯨꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯑꯁꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯤꯔꯨ ꯌꯦꯡꯂꯨꯕꯁꯤ ꯀꯨꯡꯀꯨꯡꯒꯤ ꯃꯤꯠꯇ ꯎꯔꯝꯃꯤ꯫ ꯀꯨꯡꯀꯨꯡꯅ ꯈꯜꯂꯤ, ꯅꯨꯡꯉꯥꯏꯅꯤ, ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯟꯖꯥ ꯉꯥꯏꯌꯨ, ꯅꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯕꯅꯤ, ꯅꯊꯤ ꯆꯤꯛꯀꯗꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯗꯣꯡꯗꯥꯡ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯣꯜ ꯑꯗꯨꯕꯨ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯃꯌꯥꯝꯅ ꯃꯔꯥꯡ ꯇꯧꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯗꯣꯡꯗꯥꯡ ꯇꯝꯅꯔꯤꯕꯁꯤ ꯃꯈꯣꯏꯁꯨ ꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯄꯥꯏꯔꯛꯄ ꯇꯣꯔꯆꯂꯥꯏꯠꯁꯤꯡ ꯀꯥꯞꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯗꯕ꯫ ꯑꯗꯨꯒ ꯃꯈꯣꯟꯗꯤ ꯑꯗꯨꯝ ꯇꯥꯕ, ꯅꯨꯡ ꯅꯪꯂꯛꯄꯒꯨꯝꯕ, ꯅꯨꯡ ꯆꯥꯏꯔꯛꯄꯒꯨꯝꯕ, ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩꯁꯤꯡ ꯆꯤꯡꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜꯒꯨꯝꯕ, ꯑꯃꯨꯛꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯒꯨꯝꯕ, ꯑꯁꯤꯒꯨꯝꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯝꯂꯦ꯫ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯇꯧꯗ꯭ꯔꯤꯕꯣ? ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯃꯨꯛꯀ ꯊꯣꯛꯇ꯭ꯔꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ꯫ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯃꯇꯧ ꯑꯁꯤ ꯇꯁꯦꯡꯅ ꯀꯤꯅꯔꯦ꯫ ꯂꯥꯏ ꯊꯥꯖꯕꯁꯤꯡ, ꯄꯥꯈꯟꯗꯕꯁꯤꯡ ꯂꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯁꯦ ꯁꯥꯎꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯕ꯭ꯔꯥ, ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯈꯔ ꯃꯊꯣꯡ ꯍꯣꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯖꯕꯁꯤꯡꯅ ꯃꯥꯒꯤ ꯂꯣꯟꯅ ꯂꯥꯏ ꯈꯨꯔꯨꯝꯖꯕ ꯌꯥꯎꯏ꯫ ꯑꯩꯈꯣꯏꯕꯨ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ, ꯑꯩꯈꯣꯏꯕꯨ ꯀꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯕ ꯌꯥꯎꯏ꯫ ꯀꯨꯡꯀꯨꯡꯁꯦ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯥꯡ ꯇꯧꯕ ꯃꯥꯏꯕ ꯃꯀꯣꯏ ꯆꯣꯝꯕꯁꯤꯅ ꯁꯥꯟꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯃꯥꯛꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩ ꯑꯃ ꯂꯩꯅ ꯑꯁꯨꯝꯅ ꯃꯥꯅ ꯂꯥꯛꯆꯔꯛꯄ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ꯫ ꯃꯌꯥꯝ ꯑꯁꯤ ꯅꯦꯝꯊꯈꯤꯕ ꯇꯟꯖꯥ ꯑꯃ ꯉꯥꯏ꯫ ꯑꯗꯨꯕꯨ ꯗꯣꯡꯗꯥꯡ ꯇꯝꯅꯕꯁꯤꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ, ꯑꯗꯨꯝ ꯍꯧꯒꯠꯂꯛꯏ꯫ ꯉꯁꯥꯏ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯤꯠꯇ ꯎꯈꯤꯕ ꯂꯥꯏꯁꯤꯡ, ꯃꯈꯣꯏꯅ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯃꯗꯨꯒꯤ ꯀꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯈꯣꯏꯁꯨ ꯍꯦꯟꯅ ꯀꯤꯔꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯃꯐꯝ ꯑꯁꯤ ꯂꯥꯏ ꯊꯣꯛꯏ꯫ ꯑꯩꯈꯣই ꯃꯔꯤꯒꯤ ꯃꯤꯠꯇ ꯉꯁꯥꯏ ꯎꯈꯤꯕꯗꯨꯁꯨ ꯃꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯋꯥꯕꯁꯨ ꯍꯦꯟꯅ ꯊꯥꯖꯔꯛꯏ꯫ ꯆꯨꯝꯒꯅꯤ, ꯅꯈꯣꯏꯅ ꯉꯁꯥꯏ ꯀꯤꯈꯤꯕꯗꯣ, ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯀꯔꯤꯒꯤꯅꯣ ꯎꯈꯤꯕꯗꯣ, ꯃꯁꯤꯒꯤ ꯃꯑꯣꯡꯁꯨ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯗꯨ ꯀꯥꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄ ꯏꯁꯤꯡ ꯅꯠꯇ꯭ꯔꯥꯅꯦ ꯑꯩꯈꯣꯏꯅ ꯊꯛꯈꯤꯕꯗꯣ? ꯃꯈꯣꯏ ꯀꯥꯗꯁꯨ ꯇꯝꯅꯔꯕ? ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯦ? ꯃꯈꯣꯏꯅ ꯃꯩꯅꯣꯕꯨ ꯊꯥꯖꯈꯤ꯫ ꯃꯩꯅꯣꯁꯦ ꯃꯁꯤꯒꯨꯝꯕ ꯈꯔ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯃꯩꯅꯣꯗꯤ ꯀꯔꯤꯕꯨ ꯍꯩꯅꯤ? ꯀꯨꯡꯀꯨꯡꯅ ꯈꯨꯗꯤꯡꯃꯛ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝ ꯑꯃꯠꯇ ꯇꯨꯝꯅꯍꯟꯗ꯭ꯔꯦ꯫ ꯀꯥ ꯑꯃꯅꯤꯗ ꯅꯠꯇꯦ, ꯀꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯊꯣꯛꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪ ꯃꯆꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯆꯪꯂꯛꯄ ꯅꯠꯇꯦ꯫ ꯃꯌꯥꯝ ꯑꯇꯩꯗꯤ ꯂꯣꯏꯅ ꯀꯤꯕꯗꯨꯅ ꯃꯔꯥꯡ ꯀꯣꯏꯂꯥꯎ ꯂꯥꯎꯅꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯀꯔꯤꯃꯠꯇꯗꯤ ꯂꯩꯕ ꯎꯗꯅ ꯆꯤꯡꯈꯤꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯁꯤꯅꯤ꯫ ꯁꯣꯔ ꯆꯤꯡꯈꯤ꯫ ꯈꯣꯡꯎꯞ ꯂꯩꯔꯝꯃꯁꯨ ꯈꯣꯡꯎꯞꯁꯦ ꯈꯔ ꯂꯥꯞꯅ ꯆꯤꯡꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯔꯛꯏ꯫
ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯅꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯤꯕ ꯀꯨꯏꯂꯥꯎ ꯂꯥꯎꯅꯩ ꯑꯃꯒ ꯑꯃꯒ ꯄꯪꯀꯣꯟꯗ ꯀꯣꯟꯁꯤꯟꯅꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯏ ꯃꯌꯥꯝꯒꯤ ꯑꯀꯤꯕ ꯃꯌꯥꯝꯒꯤ ꯇꯦꯡꯊꯥ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯁꯤꯅ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯀꯣꯏ ꯆꯣꯝꯕ ꯃꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯁꯨꯝꯅ ꯀꯤꯅꯗꯨꯅ ꯄꯪꯂꯥꯎꯗ ꯂꯥꯎꯅꯕ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯅꯕꯗꯧꯅ ꯊꯧꯅꯥ ꯄꯤꯔꯕꯗꯧꯅ ꯇꯧꯔꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯄ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯀꯥ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯔꯤꯕꯗꯨꯗꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯑꯃ ꯆꯠꯂꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕ ꯃꯌꯥꯝ ꯑꯁꯤ ꯂꯥꯟꯅ ꯑꯃ ꯇꯧꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯈꯔꯒ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯦꯟꯅ ꯃꯥꯏꯕꯁꯤꯗ ꯊꯧꯅꯥ ꯄꯤꯔꯔꯤ ꯍꯦꯟꯅ ꯏ ꯌꯥꯡꯍꯟꯕ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕꯁꯤ ꯍꯧꯒꯠꯂꯛꯏ ꯍꯟꯗꯛꯃꯛꯇꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯀꯥꯗ ꯆꯪꯕ ꯍꯧꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏ ꯃꯔꯤꯅ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯉꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯃꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯑꯃ ꯆꯪꯂꯛꯄꯅꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯃꯈꯣꯏ ꯃꯔꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯃꯤꯠꯇꯕꯨꯗꯤ ꯎꯗꯦ ꯃꯈꯣꯏ ꯑꯃꯅꯤ ꯂꯩꯍꯧꯔꯤ ꯈꯔꯅ ꯊꯣꯔꯛꯄꯅꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯈꯤꯕ ꯌꯥꯜꯂꯛꯈꯤꯕ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯈꯣꯡꯗ ꯄꯥꯏꯗꯨꯅ ꯆꯤꯡꯕꯗ ꯇꯨꯈꯤꯕ ꯃꯁꯤꯅ ꯍꯦꯜꯂꯤ ꯃꯈꯣꯏꯁꯤ ꯀꯟꯅ ꯂꯥꯎꯕ ꯑꯩꯉꯣꯟꯗ ꯆꯤꯡꯂꯛꯏ ꯑꯩꯉꯣꯟꯗ ꯌꯥꯜꯂꯛꯏ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯍꯧꯔꯛꯏ ꯑꯁꯣꯝꯗꯁꯨ ꯅꯅꯥꯎ ꯀꯨꯡꯀꯨꯡꯈꯣꯏꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗꯒꯤ ꯑꯗꯨꯝ ꯑꯃꯃꯝ ꯑꯅꯤꯅꯤ ꯆꯤꯡꯕ ꯍꯧꯔꯛꯂꯦ ꯇꯥꯟꯖꯥ ꯑꯁꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡꯅ ꯎꯔꯝꯃꯤ ꯃꯅꯨꯡ ꯆꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃ ꯊꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯉꯥꯛꯊꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯈꯪꯈꯤꯅꯤ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯁꯤꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ ꯋꯥꯈꯜꯒ ꯈꯟꯕ ꯅꯪꯍꯧꯕ ꯅꯠꯇꯦ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯁꯝꯗ ꯄꯥꯏꯔꯒ ꯆꯤꯡꯂꯛꯈꯤꯕ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯇꯨꯕ ꯅꯥꯟꯊꯨꯕꯒꯤ ꯃꯑꯣꯡꯗꯨꯅ ꯇꯧꯔꯛꯄꯁꯤ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯁꯦꯟꯗꯟꯁꯤꯡ ꯐꯤꯔꯣꯟꯁꯤꯡ ꯆꯤꯡꯊꯣꯛꯈꯤꯕ ꯑꯁ꯭ꯋꯥꯏꯔꯃꯨꯛ ꯇꯥꯈꯤꯕ ꯃꯁꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯤꯠꯇ ꯎꯔꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯜꯂꯤ ꯃꯈꯣꯏꯁꯤ ꯀꯟꯅ ꯂꯥꯎꯈꯠꯂꯛꯄ ꯀꯨꯡꯀꯨꯡ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯥꯝꯅ ꯀꯔꯥ ꯍꯦꯜꯂꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯂꯣꯏꯅ ꯎꯕ ꯉꯝꯕꯅꯤꯅ ꯃꯁꯤꯒꯨꯝꯕ ꯆꯤꯡꯕ ꯂꯥꯛꯄ ꯇꯥꯟꯖꯥꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯨꯡꯀꯨꯡꯁꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯂꯥꯎꯕ ꯁꯥꯁꯤꯟꯅꯗꯨꯅ ꯆꯦꯟꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯗꯨꯒꯨꯝꯕ ꯆꯪꯂꯛꯄ ꯂꯥꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯃꯈꯨꯠꯇꯕꯨ ꯃꯈꯣꯡꯗꯕꯨ ꯌꯥꯟꯗꯨꯅ ꯊꯨꯗꯦꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯇꯩꯒꯤ ꯃꯤꯠꯇꯗꯤ ꯎꯕ ꯅꯠꯇꯦ ꯃꯥꯅ ꯑꯀꯤꯕ ꯁꯥꯗꯨꯅ ꯃꯅꯨꯡ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯁꯤꯟꯅꯔꯒ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤ ꯁꯛꯇꯝ ꯎꯗ꯭ꯔꯕꯁꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯀꯨꯡꯀꯨꯡꯅ ꯈꯨꯠꯇ ꯐꯨꯔꯤꯠꯇ ꯌꯥꯜꯂꯛꯄ ꯃꯈꯣꯡꯗ ꯌꯥꯜꯂꯛꯄꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯁꯤꯡ ꯑꯁꯤ ꯃꯥꯅ ꯐꯥꯗꯨꯅ ꯊꯨꯗꯦꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯃꯈꯣꯏꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯅꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯀꯤꯍꯜꯂꯤ ꯑꯗꯨꯒ ꯃꯤꯁꯤꯡꯒꯤ ꯃꯈꯣꯡꯗ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯄꯪꯆꯤꯡꯗ ꯆꯤꯡꯕꯁꯤꯗ ꯍꯦꯟꯅ ꯄꯥꯈꯠꯅꯗꯨꯅ ꯃꯁꯤꯗ ꯃꯇꯨꯝ ꯇꯥꯁꯤꯟꯅꯕ ꯌꯥꯎꯈ꯭ꯔꯦ ꯑꯇꯣꯞꯄ ꯀꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯇꯨꯝ ꯇꯥꯁꯤꯟꯅꯈ꯭ꯔꯦ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤꯁꯨ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯆꯤ ꯇꯥꯁꯤꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯁꯨ ꯃꯈꯣꯏ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯆꯤꯡꯕ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯀꯨꯡꯀꯨꯡꯅ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯅ ꯏꯃꯥ ꯂꯥꯎꯁꯤꯟꯅꯗꯨꯅ ꯃꯉꯣꯟꯗ ꯌꯥꯜꯂꯛꯄ ꯐꯥꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯃꯥꯅ ꯍꯥꯏꯁꯤꯟꯅꯔꯒ ꯃꯈꯣꯏ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯎꯕ ꯉꯝꯕꯅꯤꯅ ꯃꯥꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯄ ꯐꯅꯌꯥꯝꯅ ꯌꯥꯎꯈꯤ ꯃꯁꯤꯗꯒꯤ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯌꯥꯝꯅ ꯍꯔꯥꯎꯂꯝꯕ ꯅꯣꯛꯂꯝꯕ ꯑꯍꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯃꯛꯁꯤꯜꯂꯛꯂꯤ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯅ ꯊꯥꯈꯤꯕ ꯁꯥꯔꯣꯏꯁꯤꯡ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ ꯌꯥꯎꯔꯕ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯐꯥꯎꯒꯠꯂꯛꯏ ꯁꯥꯔꯣꯏꯁꯤꯡ ꯑꯃꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯄ ꯂꯦꯞꯇꯦ ꯁꯥꯊꯤꯕ ꯀꯥ ꯍꯦꯟꯅ ꯋꯥꯔꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯅ ꯇꯧꯔꯛꯄ ꯇꯥꯟꯖꯥꯅꯤ ꯀꯨꯡꯀꯨꯡꯁꯨ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯑꯩꯅ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯂꯧꯁꯤꯡ ꯑꯃ ꯇꯧꯔꯛꯏ ꯀꯔꯤ ꯂꯧꯁꯤꯡ ꯃꯥꯕꯨ ꯐꯥꯗꯨꯅ ꯆꯤꯡꯍꯟꯅꯕ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯀꯨꯡꯀꯨꯡꯅ ꯃꯥꯒꯤ ꯃꯈꯣꯡꯅ ꯁꯥꯔꯣꯏ ꯑꯃꯅꯤꯅ ꯐꯥꯔꯤꯕꯁꯦ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯂꯦꯡꯗ꯭ꯔꯦ ꯃꯈꯣꯏꯅ ꯆꯤꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯍꯦꯟꯅ ꯃꯊꯧ ꯍꯥꯞꯆꯤꯟꯗꯨꯅ ꯑꯩ ꯆꯤꯡꯂꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯈꯔ ꯍꯦꯟꯅ ꯆꯣꯡꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯁꯥꯟꯅ ꯆꯣꯡꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯆꯣꯡꯊꯣꯛꯈꯤꯕꯗꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯦꯟꯅ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤ ꯃꯩꯅꯣ ꯀꯟꯅ ꯂꯥꯎꯏ ꯀꯨꯡꯀꯨꯡ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯑꯇꯩꯁꯨ ꯂꯥꯎꯏ ꯀꯨꯡꯀꯨꯡ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯩ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯝꯅꯔꯛꯏ ꯃꯈꯣꯏꯁꯤ ꯈꯣꯡꯊꯥꯡ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯀꯤꯅꯔꯦ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯀꯤꯕꯗꯨꯅ ꯀꯟꯅ ꯂꯥꯎꯅꯔꯛꯏ
mi phakre amukta kallo habase koilaw lawni adubu kungkung se phari banate mana phan ma sare bani mayam sibu kannaba mayam sibu mateng pangnaba kungkung mapalo ma thokre asom ka gi miyosing amata thona khidrabani mi phakre habsida hena ki kibsina makhoi ka gi thongsing losinari bani makhoi mari akiba phokba ka adu manung miyosing su hena kinari bani makhoi da su makhong da makut paaduna singma se adum yawri bani masi amata tachillaga makhoi se singma mata masida phadana bahaduna kanna lawraga makhoi chu yamna wan khangli maibsigin harau bani nok bani maibsigi sanaro sing sisu yamna harawri makhoi chu tholakte adubu lona lumlaga yengmade adum yawi kungkung se mapalomda yam lapna tarag lele magi manakta saroi ani lele kungkung nok phet torga he aiga lamba pana bla le manatra aiga lalama horge nakhoi amuk yengo haduna magi mahi horakle magi phrit asidi yamna sathina kalba mahi ni phrit asigi mahi gi matengna akiba phanglaba saroi ani asibu kungkungna maithiba piore hekta sumna haptuna neibegi mowangni makhong mutu dekpani makhok putu dekpani saroi ani se kungkungda karimata kulhanba ngamdre kungkungna makhoi anibu yama lakjana maithiba pirami ani se magi makhongna netlaga he manungda leiba ataisu aina kari toba ngambagi yengo aduga masiba horakhom siliba maiba nang ngihaktingi matungda di kedogi yengo haduna kungkung hena saukirami magi sakta masiba khangdanaba atopana singnadana bahaduna masa pumba phina puni jomsingkre aduga kungkungna lal horai makhoi gi kaagi manungda chalakliba saroising kungkungna chalaklaga amamdung oina laga langba hoki tup tap mana phubori lanthengna bhori saroising kungkungi mathakta landana bhonaki adubu kari mathakamde dana kungkungi kallaba mahi kaya asina amuk toiba berani yama sati bhaibdorami mangna saroising sibu latlaga langma matamna su sana pai kungkungna tawgi habiki matagum maibadugi leiriba makhoi ka adugi miyosing sibu hena wahalagi habiki matagum saroising ase makhoi ka adugi jinga mathaktamna yam sana langle mathakta dong dang tarabada ka adugi manung miyosing akoi tam horoklena haduna makhoi se akiba bhawi asumna kungkungna ngihaktangi matungda yam laina khudimasing ase ngakthokpa ngamkre aduga makhoi marida akiba phawriba saktam sing adubusu mahangna adugi mapalomna kauthorei thongsing puna losinnakibanina mana chang ngamdabani kauthorokpadagi sarosing se thorei thorop khudingi kungkungna makhoibu maithiba pire awaba nanghalle maibsigi thadorokpa lai khudimak loina awaba nangle maithiba nangle masidigi makhoising ase maibdik manaktamna chengkirami man hek chengkibadagi kungkung se magi masasi phiron punna khumjilaga maibdik manaktamna chakki maibdik lefam mana khangi maibdik tungmaktada kungkung leplare aduga hari he mayam sibu hannaba nang lalong kaya masilliba natra adubu tajau he ayam ledingai nang na maithiba piba nang na wahanba habdudi oithoktabani asumna haraga yamna yana songsilei aduga maibuduga lamjang du man kawrami maibsi tu kirami kanana haiba khamngam hodre masidagi sarosing manaktu koi pai pai masing kungkungi kallaba mahina pharami aduga ka adugi manungda langsilami ka adugi manungda langsinna matam masida makhoi sanarosing ase sarosing adugi khonjel sing adu tabda hena kirami hena warami makhoi ju koi law lawna re kungna thongnaw mapana glaw re nakhoi na ai kanano haiba khangloi nakhoi su atopa kagi musing na awaba phangliba makhoi na kiribado nakhoi su phangu haduna kungkungna kana lawri sarosing thorokmati hanre thongnaw mapanda mana lerega thorok kudimak mana thajin laga manungda law manungda kihelu haduna mana yathang dawtari sarosing di manungda kihen manate makhoi chaina sing aduna lawbani makhoi khonjel sing ase manungda leriba sanarosing ase na tabda hena kibani maibsi tanjas de lengot pa kari matangam dripsne kari gino habada kungkungna maglam jang mathak netli aduga mana thongnaw rom do unsilega wangangmani mana lawani maibse ngasai makai mana honaramba mana pangthola mathaba khudima ariyama tare hojikti kungkungna mabu nesilaga thambada hena ware kungkungna masida nate ai mafum masida lekini nakoi su legida banatra hayeng bol sanaba matam dasu nangna tonang mataro nangna ai kanano haiba khangloi
ꯑꯗꯨꯕꯨ ꯁꯤꯌꯥꯡ ꯌꯦꯡꯅꯁꯤ ꯀꯅꯥꯅ ꯍꯦꯟꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯗ ꯈꯛꯇꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯨꯡꯀꯨꯡ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯀꯟꯅ ꯆꯣꯡꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡꯒꯤꯟ ꯃꯄꯥꯟꯗ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯎꯔꯝꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯀꯤꯔꯤꯕ ꯄꯥꯈꯠꯅꯔꯤꯕ ꯃꯈꯣꯏꯅ ꯌꯨꯝꯂꯣꯝꯗ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯆꯦꯟꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯪꯗꯅꯕ ꯌꯥꯝꯅ ꯂꯥꯏꯅ ꯁꯦꯝꯈꯤꯔꯝꯃꯤ ꯃꯌꯥꯝ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯐꯥꯎꯕꯤꯒꯅꯨ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯣꯖꯥꯁꯤꯡ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯃꯊꯣꯡ ꯆꯥꯗꯕ ꯃꯥꯏꯕ ꯑꯃꯈꯛꯅ ꯕꯣꯜ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯏ ꯊꯥꯖꯤꯜꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯉꯣꯟꯗ ꯍꯟꯗꯅ ꯇꯦꯡꯕꯥꯜꯂꯒꯗꯕꯅꯤ ꯃꯌꯥꯝ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ ꯕꯣꯜ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯩꯃꯤꯟꯅꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯔꯣꯏ ꯃꯌꯥꯝ ꯐꯖꯅ ꯄꯣꯊꯥꯕꯤꯌꯨ ꯐꯖꯅ ꯂꯩꯕꯤꯌꯨ ꯑꯩꯅ ꯃꯌꯥꯝꯕꯨ ꯉꯥꯛꯁꯤꯟꯒꯅꯤ ꯑꯩꯅ ꯃꯌꯥꯝꯕꯨ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯂꯥꯎꯏ ꯑꯁꯨꯝꯅ ꯃꯥꯅ ꯆꯦꯜꯂꯒ ꯀꯥ ꯈꯨꯗꯤꯡꯃꯛꯇ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯁꯛ ꯑꯁꯤ ꯎꯅꯤꯡꯕ ꯈꯪꯅꯤꯡꯕ ꯐꯥꯎꯏ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯃꯌꯥꯝ ꯑꯁꯤ ꯊꯣꯔꯛꯇꯅꯕ ꯃꯥꯅ ꯂꯥꯎꯔꯤ ꯃꯌꯥꯝ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯀꯅꯨ ꯃꯄꯥꯟꯗ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯀꯥ ꯑꯃꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯆꯦꯜꯂꯒ ꯄꯨꯔꯝꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯀꯟꯕꯤꯔꯕꯅꯤ ꯃꯍꯥꯛꯁꯨ ꯀꯥ ꯃꯅꯨꯡ ꯇꯝ ꯆꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯔꯔꯤ ꯈꯨꯗꯤꯡꯃꯛꯇꯤ ꯃꯥꯅ ꯁꯤꯜꯂꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯑꯁꯤ ꯊꯣꯔꯛꯅꯗ꯭ꯔꯦ ꯅꯈꯣꯏꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯕꯣꯜ ꯁꯥꯟꯅꯕꯗꯁꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯥꯞꯁꯤꯟ ꯁꯦꯟꯅꯒꯅꯤ ꯅꯈꯣꯏꯕꯨ ꯁꯪꯒꯅꯤ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯑꯁꯨꯝꯅ ꯃꯥꯅ ꯂꯥꯎꯔꯝꯕ ꯍꯥꯏꯔꯝꯂꯕ ꯇꯨꯡꯗꯗꯤ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯀꯨꯡꯀꯨꯡꯕꯨ ꯃꯥꯅ ꯀꯟꯕꯤꯕ ꯁꯥꯗꯨꯅ ꯃꯥꯅ ꯊꯥꯖꯤꯜꯂꯛꯄ ꯁꯥꯗꯨꯅ ꯀꯨꯡꯀꯨꯡꯁꯦ ꯊꯣꯡꯒꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯃꯁꯥꯁꯤ ꯈꯔ ꯋꯥꯕ ꯆꯣꯛꯊꯕꯒꯤ ꯃꯑꯣꯡꯗꯧꯅ ꯉꯁꯥꯏ ꯃꯥꯅ ꯁꯦꯠꯂꯝꯕ ꯃꯥꯒꯤ ꯃꯁꯥꯗ ꯌꯣꯝꯁꯤꯟꯕ ꯐꯨꯔꯤꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯪꯊꯣꯛꯈ꯭ꯔꯒ ꯆꯪꯂꯛꯏ ꯃꯁꯥꯁꯤ ꯅꯥꯕ ꯁꯥꯗꯨꯅ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯌꯥꯝ ꯑꯁꯤꯅ ꯀꯨꯡꯀꯨꯡ ꯅꯪ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯀꯨꯡꯀꯨꯡꯅ ꯇꯧꯗ꯭ꯔꯦ ꯑꯍꯜ ꯑꯃꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ ꯃꯍꯥꯛꯇꯣ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯀꯟꯕꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯍꯜ ꯑꯗꯨꯕꯨꯅ ꯊꯥꯒꯠꯈꯤ ꯃꯥꯕꯨ ꯈꯨꯔꯨꯝꯅꯈꯤ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯀꯨꯡꯀꯨꯡꯅ ꯑꯩ ꯈꯪꯗꯦ ꯃꯥꯅ ꯀꯟꯕꯤꯔꯝꯕꯅꯤ ꯍꯌꯦꯡꯁꯨ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯁꯤꯟꯒꯅꯤ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯁꯦ ꯃꯩꯅꯣꯒ ꯇꯨꯃꯤꯟꯅꯈꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯠꯄ ꯌꯥꯕ ꯑꯣꯜꯂꯕ ꯅꯩꯕ ꯌꯥꯕ ꯅꯩꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯈꯣꯏꯁꯦ ꯇꯨꯝꯊꯅꯈꯤ ꯅꯣꯡ ꯉꯥꯜꯂꯕꯗ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯕꯣꯜ ꯁꯥꯟꯅꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯏ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯈꯥꯝꯃꯤ ꯑꯉꯥꯡꯅ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯟꯅꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯍꯜ ꯑꯃꯅ ꯂꯧꯔꯝꯃꯤꯗꯨꯅꯤ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯀꯤꯔꯤꯒꯨꯝꯁꯤ ꯃꯁꯤꯃꯗꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯊꯦꯝꯕ ꯑꯃꯗꯤ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯅ ꯊꯦꯝꯕꯗ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯕꯣꯜ ꯁꯥꯟꯅꯕꯗ ꯃꯈꯣꯏ ꯈꯔ ꯑꯃ ꯌꯥꯔꯦ ꯑꯍꯥꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯥꯏꯕꯗꯨꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏ ꯃꯔꯤ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯒ ꯍꯥꯟꯅ ꯕꯣꯜ ꯇꯥꯕ ꯍꯧꯔꯔꯦ ꯃꯥꯏꯕꯗꯨ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ ꯀꯨꯡꯀꯨꯡꯅ ꯃꯥꯒꯤ ꯃꯁꯥꯗ ꯅꯦꯠꯈꯤꯕꯒꯤ ꯃꯥꯁꯦ ꯆꯩꯅꯥꯀꯣꯟ ꯐꯥꯎꯔꯤꯕꯅꯤ ꯃꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯥꯏꯕꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯃꯥꯏꯕꯁꯤꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯃꯍꯩ ꯑꯃꯛ ꯂꯣꯟꯅ ꯁꯣꯟꯗꯨꯅ ꯉꯔꯥꯡꯒꯤ ꯃꯤ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯉꯔꯥꯡꯒꯤ ꯃꯤꯗꯨꯕꯨ ꯌꯦꯡꯂꯝꯒꯗ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯅ ꯑꯃꯨꯛꯀ ꯐꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯦ ꯆꯤꯡꯅꯕꯗꯤ ꯌꯥꯝꯅ ꯐꯥꯎꯏ ꯑꯗꯨꯕꯨ ꯆꯥꯡ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯗꯤ ꯉꯝꯍꯟꯗꯕ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯂꯣꯟꯅ ꯃꯁꯤ ꯃꯇꯥꯏ ꯑꯃꯗ ꯕꯣꯜ ꯌꯦꯡꯕ ꯁꯥꯗꯨꯅ ꯃꯍꯩ ꯁꯣꯟꯕ ꯍꯧꯔꯛꯏ ꯍꯟꯅꯕꯛꯀꯤ ꯃꯍꯩ ꯑꯁꯤꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯃꯈꯣꯏ ꯕꯣꯜ ꯍꯧꯈ꯭ꯔꯦ ꯕꯣꯜ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯃꯈꯣꯏ ꯃꯔꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯛꯆꯕ ꯌꯥꯝꯅ ꯍꯦꯜꯂꯛꯏ ꯑꯍꯥꯟꯕꯗ ꯑꯇꯣꯞꯄꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅ ꯄꯥꯟꯖꯟ ꯆꯟꯈꯤꯔꯝꯃꯤ ꯃꯁꯤꯗ ꯃꯥꯏꯕꯗꯨꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯏꯕꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕꯁꯦ ꯍꯧꯔꯒꯦ ꯃꯤꯅ ꯍꯥꯟꯅ ꯆꯜꯂꯕꯅꯤꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯍꯧꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯍꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯕꯣꯜ ꯑꯁꯤꯗꯤ ꯑꯇꯣꯞꯄꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯌꯥꯝꯅ ꯂꯥꯛꯆꯕ ꯍꯦꯜꯂꯤ ꯍꯩꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯑꯃꯨꯛꯀꯁꯨ ꯄꯥꯟꯖꯟ ꯆꯟꯅꯕ ꯍꯣꯠꯅꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯟꯗꯃꯛꯇꯤ ꯃꯈꯣꯡꯗ ꯈꯣꯡꯆꯦꯞ ꯍꯥꯏꯔꯛꯄꯒꯨꯝꯕ ꯌꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯑꯗꯨꯝ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯞ ꯇꯨꯔꯝꯃꯤ ꯑꯁꯨꯝꯅ ꯇꯨꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯌꯦꯡꯕꯁꯤꯡꯒꯤ ꯃꯤꯠꯇꯗꯤ ꯈꯣꯡꯐꯝ ꯆꯥꯗꯕꯗꯒꯤ ꯇꯨꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯄꯥꯟꯖꯟ ꯆꯟꯅꯕ ꯍꯣꯠꯅꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯨꯕꯁꯦ ꯑꯗꯨꯝ ꯇꯧꯔꯦ ꯃꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ
ꯃꯥꯏꯕꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯅ ꯂꯧꯕ ꯍꯧꯒꯠꯂꯛꯏ ꯃꯈꯣꯏꯅ ꯑꯃꯨꯛ ꯕꯣꯜ ꯑꯁꯤ ꯌꯥꯡꯅ ꯑꯗꯨꯝ ꯆꯦꯜꯂꯤ ꯆꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯕꯣꯜ ꯑꯗꯨ ꯃꯨꯟꯅꯕ ꯇꯥꯟꯅꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯇꯥꯟꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯡꯗ ꯌꯥꯟꯕ ꯇꯨꯍꯟꯕꯁꯤ ꯑꯗꯨꯝ ꯇꯧꯕꯗꯒꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯏꯕꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯄꯥꯟꯖꯜ ꯑꯁꯤ ꯆꯟꯕ ꯍꯦꯟꯒꯠꯂꯛꯏ ꯃꯌꯥꯝꯒꯤ ꯃꯤꯠꯇꯁꯨ ꯆꯤꯡꯅꯕꯗꯨ ꯀꯔꯤꯅ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯇꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯟꯅꯕꯗ ꯀꯔꯤꯗ ꯇꯨꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯗꯨം ꯃꯥꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏꯕꯁꯤꯒꯤ ꯑꯔꯣꯟꯕ ꯂꯥꯜꯂꯣꯡ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯄꯥꯟꯖꯜ ꯑꯁꯤ ꯃꯥꯏꯕꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯅ ꯆꯪꯈꯤꯔꯝꯃꯤ ꯀꯨꯡꯀꯨꯡꯁꯨ ꯕꯣꯜ ꯌꯦꯡꯕ ꯌꯥꯎꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯁꯤꯅ ꯇꯧꯔꯤꯕ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯨꯡꯀꯨꯡꯅꯗꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯑꯩꯈꯣꯏꯒ ꯇꯥꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒ ꯁꯥꯟꯅꯕ ꯑꯁꯤꯗꯅꯤ ꯃꯥꯅ ꯉꯥꯏꯔꯤꯕ ꯑꯁꯨꯝꯅ ꯃꯥꯏꯕꯁꯤꯒꯤ ꯌꯥꯝꯅ ꯂꯧꯁꯤꯡ ꯁꯤꯡꯅ ꯃꯥꯒꯤ ꯂꯥꯂꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯅꯝꯅ ꯉꯝꯈꯤꯔꯝꯃꯤ ꯁꯥꯟꯅꯕꯁꯤ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯔꯕꯗ ꯃꯊꯪꯒꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤꯗꯨꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯍꯩꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯅ ꯐꯖꯅ ꯉꯝꯅ ꯁꯥꯟꯅꯕꯅꯤ ꯀꯨꯡꯀꯨꯡ ꯈꯣꯏꯗꯤ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯩꯅꯣꯅ ꯃꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯩꯅꯤ ꯃꯈꯣꯏꯗꯤ ꯑꯃꯐꯥꯎ ꯄꯣꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯉꯤ ꯀꯨꯡꯀꯨꯡꯅ ꯅꯨꯡꯊꯤꯜ ꯑꯩꯈꯣꯏꯒ ꯅꯠꯇ꯭ꯔ ꯇꯥꯗꯣꯏꯁꯦ ꯃꯩꯅꯣꯅ ꯃꯥꯅꯤ ꯈꯪꯗꯦ ꯉꯔꯥꯡ ꯑꯍꯤꯡꯅꯒ ꯇꯨꯝꯗꯕꯅꯤ ꯌꯥꯝꯅꯒ ꯀꯤꯕꯅꯤ ꯅꯨꯡꯊꯤꯜꯁꯨ ꯃꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯅꯪꯉꯣꯟꯗꯅꯤ ꯃꯌꯥꯝ ꯊꯥꯖꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏ ꯀꯨꯡꯀꯨꯡꯅ ꯑꯩꯁꯨ ꯈꯪꯗꯦꯗ ꯂꯥꯎ ꯆꯪꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯇꯣꯞꯄꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯃꯑꯣꯡꯗꯣ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯂꯥꯞꯇꯛꯅ ꯈꯨꯔꯨꯝꯅꯔꯝꯃꯤ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯒꯅꯨ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯩꯉꯣꯟꯗ ꯎꯠꯀꯅꯨ ꯅꯨꯡꯊꯤꯜꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯁꯤꯅꯤ ꯍꯦꯟꯅ ꯂꯨꯒꯗꯧꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯔ ꯄꯤꯛꯄ ꯑꯉꯥꯡ ꯑꯃ ꯌꯥꯎꯕꯗꯣ ꯃꯥꯕꯨꯅꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯊꯤꯡꯒꯗꯧꯕꯁꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯂꯥꯂꯣꯡ ꯌꯥꯝ ꯁꯤꯜꯂꯛꯀꯅꯤ ꯂꯥꯎ ꯑꯩꯈꯣꯏ ꯆꯪꯁꯤ ꯂꯥꯎ ꯃꯈꯣꯏꯁꯤ ꯄꯨꯟꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯀꯥ ꯃꯅꯨꯡꯗ ꯐꯝꯂꯗꯤ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯏ ꯃꯥꯏꯕꯁꯤꯅ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤꯕ ꯑꯩꯉꯣꯟꯗ ꯅꯦꯠꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯀꯤꯍꯟꯅꯕ ꯇꯧꯔꯛꯈꯤꯕꯗꯣ ꯀꯅꯥꯅꯣ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯕꯔꯥ ꯃꯥ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯂꯥꯂꯣꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯋꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯁꯦ ꯂꯥꯛꯇꯕ ꯃꯥꯜꯂꯤ ꯃꯍꯥꯛ ꯂꯥꯛꯄꯒꯤ ꯁꯥꯅꯤꯡꯁꯧ ꯀꯔꯤꯃꯠꯇ ꯐꯪꯗꯦ ꯃꯥꯅ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯥꯅ ꯊꯨꯒꯥꯏꯔꯕ ꯌꯥꯏ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯅꯨꯡꯊꯤꯜꯒꯤ ꯁꯤꯠꯇꯒ ꯉꯝꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯃꯁꯤ ꯉꯝꯂꯕꯗꯤ ꯌꯥꯔꯦ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯃꯨꯛꯇ ꯉꯥꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ ꯃꯥꯏꯕꯁꯤꯅ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯅ ꯐꯅ ꯍꯩꯔꯕꯁꯨ ꯀꯌꯥꯝ ꯍꯩꯒꯅꯤ ꯅꯈꯣꯏꯅ ꯅꯝꯗꯅ ꯉꯝꯒꯗꯕꯅꯤ ꯅꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯒꯤ ꯆꯥꯛ ꯆꯥꯅꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯆꯤꯔꯨꯜꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯔꯦ ꯃꯥꯏꯕꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒ ꯅꯅꯥꯎ ꯀꯨꯡꯀꯨꯡꯈꯣꯏ ꯃꯩꯅꯣꯈꯣꯏꯒ ꯁꯥꯟꯅꯕ ꯍꯧꯔꯔꯦ ꯕꯣꯜ ꯑꯁꯤ ꯍꯦꯛ ꯍꯧꯕꯃꯛꯀ ꯃꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯊꯥꯗꯣꯔꯛꯇꯦ ꯀꯨꯡꯀꯨꯡꯁꯨ ꯕꯣꯜ ꯑꯁꯤ ꯆꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄꯅꯁꯨ ꯆꯟꯕ ꯉꯝꯗ꯭ꯔꯤ ꯃꯈꯣꯏꯅꯁꯨ ꯒꯣꯜ ꯆꯟꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯩꯅꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯕꯣꯜ ꯑꯁꯤ ꯀꯟꯅ ꯆꯦꯜꯂꯛꯄ ꯇꯥꯟꯖꯥꯁꯤꯗꯅꯤ ꯃꯥꯏꯕꯁꯤꯒꯤ ꯁꯥꯔꯣꯏꯁꯤꯡ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯈꯣꯡꯆꯦꯞ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯤ ꯌꯥꯟꯗꯨꯅ ꯇꯨꯍꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯇꯨꯔꯕꯗ ꯃꯥꯏꯕꯁꯤꯒꯤ ꯀꯥꯡꯕꯨꯅ ꯍꯥꯟꯅ ꯑꯍꯥꯟꯕ ꯒꯣꯜ ꯑꯃ ꯆꯟꯈꯤꯔꯝꯃꯤ ꯃꯌꯥꯝ ꯑꯁꯤ ꯍꯔꯥꯎꯅꯈ꯭ꯔꯦ ꯀꯨꯡꯀꯨꯡꯁꯦ ꯍꯧꯔꯤꯕ ꯍꯥꯏꯗꯨꯅꯤ ꯇꯧ ꯍꯟꯗꯛꯃꯨꯛꯇꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯊꯪꯗꯒꯤꯗꯤ ꯀꯨꯡꯀꯨꯡꯅ ꯕꯣꯜ ꯑꯁꯤ ꯄꯥꯏꯈ꯭ꯔꯦ ꯃꯥꯅ ꯄꯥꯏꯕꯗꯒꯤ ꯃꯥꯏꯕꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯀꯔꯤꯃꯠꯇ ꯕꯣꯜ ꯑꯁꯤ ꯃꯨꯟꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯎꯪꯂꯒ ꯕꯣꯜ ꯆꯦꯟꯕꯁꯤ ꯍꯧꯈ꯭ꯔꯦ ꯄꯥꯟꯖꯟꯁꯨ ꯄꯥꯛ ꯆꯟꯗꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯝꯊꯨꯔꯒ ꯃꯥꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯆꯦꯟꯕ ꯍꯧꯒꯠꯂꯛꯏ ꯃꯥꯏꯕꯁꯤ ꯃꯥꯒꯤ ꯃꯍꯩ ꯊꯥꯔꯛꯏ ꯑꯗꯨꯒ ꯀꯨꯡꯀꯨꯡꯒꯤ ꯃꯈꯣꯡꯗꯤ ꯌꯥꯅꯕ ꯃꯥꯒꯤ ꯃꯈꯣꯡꯗ ꯈꯣꯡꯆꯦꯞ ꯍꯥꯏꯅꯕ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯀꯨꯡꯀꯨꯡꯒꯤ ꯃꯈꯣꯡꯗ ꯌꯥꯅꯕ ꯄꯥꯏꯔꯛꯂꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯥꯜꯂꯤꯕ ꯈꯣꯡꯆꯦꯞ ꯍꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯀꯨꯡꯀꯨꯡꯅ ꯇꯨꯡ ꯍꯜꯂꯒ ꯀꯥꯎꯈꯤꯕꯗꯗꯤ ꯃꯈꯣꯏꯁꯤ ꯁꯜꯂꯒ ꯇꯥꯍꯧꯔꯦ ꯑꯁꯨꯝꯅ ꯀꯨꯡꯀꯨꯡꯅ ꯑꯍꯥꯟꯕ ꯄꯥꯟꯖꯜ ꯑꯃ ꯆꯟꯈꯤꯔꯝꯃꯤ ꯃꯥꯒꯤ ꯄꯥꯟꯖꯜ ꯑꯁꯤ ꯆꯟꯕ ꯉꯝꯈꯤꯕꯗ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯂꯥꯎꯅꯩ ꯃꯥꯏꯕꯁꯤ ꯌꯥꯝ ꯉꯛꯈꯤ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯁꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯆꯟꯈꯤꯕ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯑꯃꯨꯛꯀ ꯁꯣꯟꯕ ꯍꯧꯔꯔꯦ ꯀꯨꯡꯀꯨꯡꯁꯨ ꯍꯟꯗꯛꯃꯨꯛꯇꯤ
ꯄꯥꯟꯖꯜ ꯑꯁꯤ ꯃꯁꯤꯡ ꯃꯥꯟꯅꯕꯅꯤ ꯍꯣꯔꯦꯟ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯒꯦ ꯑꯍꯜ ꯃꯥꯏꯕꯁꯤ ꯅꯩꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯥꯅ ꯈꯜꯂꯛꯏ ꯑꯁꯨꯝꯅ ꯕꯣꯜ ꯑꯁꯤ ꯆꯦꯟꯕ ꯍꯧꯅꯔꯛꯏ ꯃꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯀꯨꯡꯀꯨꯡ ꯌꯨꯝꯁꯤꯡꯗ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯕꯣꯜ ꯑꯁꯤ ꯄꯥꯏꯗꯅꯕ ꯃꯥꯅ ꯕꯣꯜ ꯑꯁꯤ ꯐꯪꯗꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯀꯨꯡꯀꯨꯡꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯄꯅꯤꯅ ꯍꯦꯛꯇ ꯃꯥꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯂꯤꯠꯂꯒ ꯕꯣꯜ ꯑꯁꯤ ꯑꯃꯨꯛ ꯃꯥꯅ ꯐꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯕꯨ ꯋꯥꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛꯇ ꯂꯩꯔꯒ ꯕꯣꯜ ꯑꯁꯤ ꯑꯗꯨꯝ ꯆꯦꯟꯕ ꯍꯧꯒꯠꯂꯛꯏ ꯇꯥꯜꯂꯤ ꯑꯇꯣꯞꯄ ꯁꯥꯟꯅꯔꯣꯏꯁꯤꯡ ꯇꯥꯟꯕ ꯌꯥꯕ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯄꯥꯟꯖꯟꯁꯨ ꯄꯥꯛ ꯆꯟꯗꯦ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯥꯅ ꯃꯇꯣꯝꯇꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯂꯥꯛꯅꯩ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯕꯅꯤ ꯀꯨꯡꯀꯨꯡꯒꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯁꯨꯝ ꯆꯦꯜꯂꯒ ꯄꯨꯔꯛꯂꯒ ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗ ꯃꯇꯣꯝꯇ ꯃꯍꯩ ꯁꯣꯜꯕ ꯃꯥꯏꯕꯁꯤ ꯃꯥꯒꯤ ꯃꯃꯥꯏ ꯇꯝꯅ ꯂꯥꯛꯂꯒ ꯀꯨꯡꯀꯨꯡꯅ ꯕꯣꯜ ꯑꯁꯤ ꯀꯟꯅ ꯀꯥꯎꯁꯤꯜꯂꯝꯃꯤ ꯄꯥꯟꯖꯟ ꯆꯟꯐꯝ ꯂꯣꯝꯗ ꯅꯠꯇꯦ ꯃꯥꯏꯕꯁꯤꯒꯤ ꯃꯥꯏꯀꯩꯗꯅꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯤꯕ ꯃꯥꯏꯕꯁꯤꯗ ꯃꯥꯅ ꯀꯥꯎꯁꯤꯜꯂꯤꯕꯁꯤ ꯃꯑꯣꯡ ꯑꯃꯗꯅꯤ ꯃꯉꯣꯟꯗ ꯈꯣꯡꯆꯦꯞ ꯍꯥꯏꯔꯛꯄꯗ ꯇꯨꯕꯒꯤ ꯃꯑꯣꯡꯗꯅ ꯇꯧꯔꯒ ꯇꯨꯁꯤꯟꯅꯕ ꯁꯥꯔꯒ ꯃꯥꯅ ꯀꯟꯅ ꯀꯥꯎꯁꯤꯟꯈꯤꯕꯅꯤ ꯃꯥꯏꯕꯁꯤ ꯕꯣꯜꯗꯨꯅ ꯊꯥꯕꯗ ꯁꯜꯂꯒ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯀꯨꯡꯀꯨꯡꯁꯤ ꯍꯔꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯗꯤ ꯃꯥꯅ ꯋꯥ ꯉꯥꯡꯉꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯁꯨ ꯍꯥꯏꯗꯨꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯃꯥꯏꯕꯗꯨꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯁꯨ ꯀꯔꯤ ꯃꯇꯧꯅ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯗ ꯕꯣꯜꯗꯨꯅ ꯊꯥꯕꯗ ꯃꯥꯅ ꯄꯥꯏꯊꯣꯛꯄꯁꯤꯗ ꯌꯦꯡꯅꯩ ꯃꯌꯥꯝ ꯑꯃꯁꯤꯟꯅꯗꯨꯅ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅꯩ ꯃꯁꯤꯗ ꯃꯥꯏꯕꯁꯤ ꯑꯃꯨꯛꯀꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯕꯣꯜꯅ ꯀꯥꯎꯁꯤꯜꯂꯛꯄ ꯍꯥꯏꯗꯨꯅ ꯁꯥꯎꯈꯤ ꯈꯪꯒꯅꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯍꯩ ꯁꯣꯟꯅ ꯍꯧꯏ ꯀꯨꯡꯀꯨꯡꯁꯦ ꯄꯤꯛꯆꯔꯤꯕꯇꯅꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩ ꯑꯍꯜ ꯃꯥꯏꯕꯅ ꯉꯁꯤꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅꯁꯨ ꯉꯝꯒꯅꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯨꯝ ꯅꯥꯕꯒ ꯅꯩꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯕꯣꯜ ꯑꯁꯤ ꯆꯦꯟꯕ ꯌꯥꯕ ꯆꯦꯟꯕ ꯍꯧꯒꯠꯂꯛꯏ ꯃꯥꯏꯕꯁꯤ ꯁꯥꯎꯕ ꯌꯥꯝꯅ ꯍꯦꯟꯕꯗꯨꯅ ꯑꯃꯨꯛꯀ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯊꯥꯗꯣꯔꯛꯏ ꯑꯗꯨꯒ ꯀꯨꯡꯀꯨꯡꯅ ꯕꯣꯜ ꯆꯦꯜꯕꯁꯤ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯥꯟꯅꯕ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯍꯟꯈꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯐꯥꯔꯛꯄ ꯁꯥꯔꯣꯏꯁꯤꯡ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯥꯛꯊꯣꯛꯈꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯟꯖꯟ ꯆꯟꯈꯤꯔꯝꯃꯤ ꯃꯥꯏꯕꯁꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯃꯥꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯥꯏꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯦꯡꯂꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯆꯟꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯆꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃꯗ ꯃꯈꯣꯏꯅ ꯋꯥꯡꯍꯜꯂꯛꯏ ꯀꯨꯡꯀꯨꯡꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯗꯤ ꯃꯉꯣꯟ ꯅꯣꯛꯂꯤ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯑꯉꯥꯡ ꯑꯁꯤꯅ ꯅꯩꯔꯦ ꯍꯥꯏꯕꯁꯤ ꯄꯪꯂꯥꯎꯗ ꯂꯥꯎꯅꯩ ꯑꯇꯣꯞꯄ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯆꯥꯛꯂꯦ ꯃꯥꯏꯕꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯔꯦꯝꯕ ꯇꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯀꯨꯡꯀꯨꯡꯅ ꯇꯨꯁꯤꯟꯅꯕ ꯁꯥꯗꯨꯅ ꯕꯣꯜ ꯑꯁꯤꯅ ꯀꯟꯅ ꯃꯥꯏꯕꯁꯤꯒꯤ ꯃꯥꯏꯀꯩꯗ ꯀꯥꯎꯁꯤꯜꯂꯛꯏ ꯍꯟꯗꯛꯃꯨꯛꯁꯨ ꯃꯥꯏꯕꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯁꯤ ꯁꯜꯂꯒ ꯇꯥꯈꯤꯔꯝꯃꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯥꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯏꯕꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤꯁꯨ ꯂꯥꯛꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨ ꯁꯥꯎꯒꯠꯂꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯤꯔꯛꯇ ꯑꯇꯝꯅꯅ ꯀꯥꯎꯁꯤꯜꯂꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯁꯥꯎꯕꯗꯨꯅ ꯈꯟꯅꯕ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯕ ꯍꯧꯅꯔꯛꯏ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝ ꯇꯤꯟꯗꯨꯅ ꯃꯔꯩ ꯌꯦꯠꯅꯕ ꯈꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯀꯨꯡꯀꯨꯡꯅ ꯑꯩ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯛꯏ ꯑꯗꯨꯒ ꯃꯥꯏꯕꯁꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯥꯅ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯑꯩꯁꯦ ꯅꯪꯒꯤ ꯌꯦꯛꯅꯕꯅꯤ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯡꯀꯨꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯐꯝꯗ ꯆꯪꯈꯤꯔꯝꯃꯤ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯉꯥꯡꯃꯤꯟꯅꯁꯤ ꯃꯥꯏꯕꯁꯦ ꯍꯟꯗꯛꯃꯨꯛꯇꯤ ꯈꯪꯂꯔꯦ ꯀꯨꯡꯀꯨꯡꯁꯦ ꯑꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯈꯤꯔꯝꯃꯤ ꯍꯌꯦꯡ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯀꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ